Asidi agi mathel se matar paneer oina tawjarage sangom sana ado paneer se aina 300 gram mu laujare aduga hawai thrak kharaga laujare hawai thrak se aina hawai thrak matamda leisallaga frozen oina thamjabani freezer da aduga paneer se mai piece kakjare matar laire aduga phadigom moro amaga khamen asinba ani sana masuba sing tilau se medium size ke ma laujare khamen asinba se ai grinder da takjage moro ama hapjaraga ahanbada paneer jana tawjarage kabok Ete tawjage aduga yam munna su tawjaroge lakwachare aduga sigilem haubo thau sida dum thongjarage makhatana tejpata ama laujare aduga jira kharaga moro akangba amaga hapjare sagi tilau akakpado hapjarage tilau che ngatang ngaujarage magi machu che kitang leisinba phau aduga ngasai sana masuba dusu hapjarage sing asuba su hapjare sing ngatang ngaurage ngaur matungda ngasai khamen asin takhaibado adu mo hapchinjarage Hapsi hana manaba fajana maise medium flame thamakanda ngaujarage Azimule ngaujare thau se dum wana taba hore ado phadigom asuba jira asuba agi black pepper asuba kharaga hapjare Achu fajanaba moro achuba se kitang amaga spoon macha amga hapjage aduga yengang kitang hapjarage ai khushi fajaraba mara ngaujare fajai sala aduga hawai thrak to mo hapjallage hawai thrak se hapjalla matungda phet otle aduga ising saba mahi oinaba hapjage mahi se khara yamna hapke si se saugalaba matungda ngasai gi aina paneer do adu ngauraga thambado adu mo hapjarage ngaiha otsare olaba matungda thum mo hapjalhaurage thumje dum isagi chang yengaga hapiyo Sise ngak makhum khumjalaga dum thongjarage kaino si hawai thrak si munnaba aduga paneer si su magi masal singsiga su sinanaba haitare hojik ngak thongjagare mahi su kara kangtharame hawai thrak su mulle aduna jik losanba yarakadore loirakpasida phadigom maina ngasai soira thambado adu kitang ama chaisinjage loire hauji sangom sana thongba se adum makhan ni mai gi ado aigi sigi khuthong sisu adum hawbani mayam adum thongaga yengbiyo try tawrakanda loisale aduna mayam aigi channel ase nungsibeduna subscribe tawbi